Manipur Top Trending News na tungan-tungan ba reliable source sindagi lakot jaraga mata-matang di oiba maru oiba i-pausing patupin kanghanjari. Ngasi tang taragumdoi tha mapan ing 2025 hangjagi ayupung taret kamit kungamari fawa langbangi kungamathoni pali matunggi kungani thoini pangani. Ngasi gi rasifal miam da patupin kanghanjari ahan bada mes rasi gi oina thawna phutokpana mai pakani akiba hadu hanadei panglakpa natana anam tanba amadi hena asa chawbadi karimata kanaroi cheksilu laisa pakhi oina laibak leite thawni polamda lei higok bridge rasi gi oina afaba mingchat kalhoba matang chagani aruba thabak oirabasu machu tana pangba ngamjagani hingba akal athaugi thabakti cheksilu laisa pakhi oina mai pakani thawni polamda lei chini angang bakathu mithun rasina kari hairi yenabada ngambina balairoi nathak thongbagi pautak yam kanagani khoro thangba fagani mahu chawbadagi cheksilu khut chawganu laisa pakhi oina ningba mapa charoi thawni polam lei higok karkat rasi gi oina hakchang khingba laibak phabana oijaba yamna phangjagadaba numitni nachana naida natana miyamna thoina chanbigani minasu inagani laisa pakhi oina ningba mapa chagani chen chongba yaragani thawni polamda lei higok kathu singha rasi oina singha kari hairi ningba mapa chana thabak pangba ngamjagani anoba thoramdana hena chakotani asawba loinabadi naral mayeng tagani cheksilu ingthau tapthau mai pakani thawni polamgi oina lei asangba amadi kismis makha tarpada kaina rasi oina hakchang hanagum nungaigani oram sindokpa yamna lahaigani minasu thagatpigani yeknabanadi yengsili yenaba yabadai leithou leisa pahni oina ikai kumnabigani thawni polamda leihigo kathu tula rasi oina landabana mai pakadaba loksing phutokpa ngamjaba miyamgi matengna sakhotgadaba numitni mahu chawbana nachana naidadi tathi cheksilu laisa pahni oina ningba thungba wagani thawni polamda leihigo basic rasi oina ningjaba thungani sendong tanbada chawna mai pakani pairaki loksing chawba miyamna yaba amadi wakhal thokpa numitni laisa pahni oina nungsiba pangjai leihigo kathu danu rasi oina ningba soidna thungani singnaganu yeknaba lairamlabasu laksinduna pangamdaba thabak sing pangtokpa ngamgani ngasi nimita adubu wangang haitabadi ikai banangu haiba lei cheksilu laisa pakhi oina laibak yamna faba numitni thawni polamda lei asangba amadi higok makar rasi oina yetnabadi ngamgani khangba kanba gisu afaba mafam kanba ngamgani hakchang nungaigani nachang naraldi cheksilu laisa pakhi oina matam hohonganu matam buling nasinau thawni polamda lei higok kumba rasi oina loksing phutokpa waba miyam gasu mari ifatfataba anam tanbada mangjagadaba numitni noluna chalu irang puganu safagani laisa pakhi oina ningbada ama oigani torpana ama oigani thawni polamda lei higok minna rasi oina wakhal nungaigani anuba thabakta chawkhotpa ugani kananasu lakchaba ngamloi khudaki wai loba yagani phinglabadi haroi tapthau laisa pakhi oina ningba thungani thawni polamda lei amadi chini angangba thawni polam singasi isana ningjaba laida kathopiu mahai soidana phangani asumna paudam rakli Video si paudam bada soi khilam kibawa basu makpigani channel si bunuk sibiduna share amadi subscribe to bibi damo haingai tan tharpa khundok sari amadi makhatana miyam gi seba tawba ngamba ojage